Mioi ama isauna hatkre hairi Imphal East District ki khetri awang lekai da ngase nungtil pung ahum makhairom tabada iril turil gi imai pathoropaga loinana masak sahi humdrarom suraba mioi ama hatkre hairi isauna hatkre ba mioi adugi mameng MD Ramzan kawi hairi mitop ta lamyon ba thengkhre Manipur Assam amadi Nagaland leiba Zeme Furuki lamsing mitop ta yon ba yaroi haina Zeme Council North East India na thadrok pa serol amana phongdorakle serol sina High Council asina lawke ba wadep ki wangmada Zeme Furuki lam mitop ta yon ba ki thong sathare haiba nungnangngai oiba pauta ba phanglei matung tarakpada Zeme Furuki mamangai dagi leiraklaba lamsing mitop ta yon ba yaroi Furuk asigi miyoi singna ipai pu singi lam ngak senduna thamgadabani haide Churachandpur nauna irang tholakpadagi KNU ge External Secretary yauna Kuki zo leader singi yumai hatkre Prime Minister Narendra Modi Churachandpur lakadaba nongma watlinge September 13 gi numidangda Churachandpur Peace Ground nakna leiba PR Samora amasung Thailand Prime Minister Narendra Modi lakpagi oknaba sem sarba sing yauna banner amasung poster kaya thugaiduna ama ata thuhan khiba thodoktuda zenaba miyoi ani phajin khraga haujuk phawba thadoraktabagi mayokta Kuki jo singna satharakiba protest manung ngarang numidang athengbada Kuki National Organization ge External Secretary Kelvin gi yum yauna Kuki jo leader kaya gi yum mai hatkre haujuk Churachandpur tension wangna leide haide thodo asigi matangda press na phongba paw gi matungina de Prime Minister lapagi sem sarba sing thugai yekhai tawkhiba mari leinana police ta miyoi kya phagat ke adama pu miyoi ani khak makhata na phajinduna thamlaga ataibuna loina thadorakhe thawong adugi mayokta September 13 gi numidang dagi hauna Kuki jo singna Churachandpur police station da thumjinba yauna satharakiba khongjang gi manung channa ngarang numidang KNU gi External Secretary Kelvin gi yum adu mai thadokhibane atopa su sign tawnariba Kuki jo gi leader amagi yum su khoisaunaraba miyamna thugaiduna mai thadokre hairi Kuki jo coordinating committee gi spokesperson Gilja Bolzong gi yum su ngarang numidang protesters singna mai thana ba honabada local community leaders singna athengba pibadagi thaba ngam khitre hairi pawadu he phangbaga mafamadu da yamlaba army person sing laktuna Kuki jo leader asigi yum haujik sungak senbagi thabak chathari hairi security gi maikai dagi Churachandpur da haujik lairiba phibam adu kopna monitor tawbaga loinana authority singi maikai dagi su yamna mikopna hom singna lairi Churachandpur gi mafam kya da rapid action police force amasung central force gi ahemba person kya deploy tawduna makha taba pamdaba thodok sing thoktana ba honari hairi nongleptana chubadagi maru eba turel ani gi imai pathorakle santi khongbal saijang sabungko khunau nongada wangjeng yarepoki mafam kya ising thumjin khre hairi Manipur gi maru eba turel ani gi imai pathorakpadagi mafam kya da yum amasung labuk thumjinduna miyamda sauna awaba mayokna halle khetrigauda iril turel gi imai pathorakpadagi lawpham amasung yum kya thumjin khe wangjeng turel su kudong thininga oiba thak yauna imai wangkhalapaga iroinana sangayongpham amadi wangjeng gi mafam kya marom ising thumjin le haina officials singna phongdorakle Water Resources Department ki officials singna haike Imphal turel Idil turel Nambul turel Nambol turel amasung Thawbal turel gi imai khodong thininga oiba thak yauna wangkhalakle Imphal turel gi horopham oiriba kangpokpida haukiba pung kungamari gi manungda mm 44 gi sang da nong su khe Idil turel gi catchment area oiriba cycle dana mm 27 gi sang da nong su khe haukiba pung kungamari gi manungda nong leptana chukhiba maramna Imphal East Imphal West amade Thawbal district ki mafam kya maromda ising thumjinduna imung lising amarom hena awaba tahalai iril turel gi imai pathoropana Imphal East district ki santi khongbal saijang sabungko khunau nongada amade lamlai police station manak nakpa mafam sing ising thumjin khibaga loinana tongan balenga ki building lanai miyoi singi yum amasung lawpham kya ising thumjilai Imphal West ki oina kawa amadi sagol banna jingba mafam kharada ising thumjilam labasu haujukti phibam khara fagalakle haina report amana phongdokle report asna hai isaw gi awaba mayok nariba miyoi sing safaga da mafam da hongdok khanabagi thorang lawkhatlai Ukhrul district ki oina TN kasomda matslai thokibaga loinana nonegi awang khul amasung Senapati district ki Yangkhulenda landslide thoki internally displaced persons sing relic kem hangleba wangjungi district sports complex su ising thumjin ke Thawbal district ki yaripok ta yot ki thong amasu isel kalaba ireina sem thakhibaga loinana Imphal East amadi Thawbal district ki marakta phaunaba lambi ayamba ising thumjin ke Manipur Fire Services ki tongan ba team ke amaromna yaripok khoirom mayalekai gi miyoi samarom safagada ba mafam da hongdorakhe Manipur Pradesh Congress Committee ki president oiriba Kaisam Mega Sandra gi
wangkhem da leiba mayumsu ising thumjile haina official singna phongdokhi amarom da maroi ba turel ayamba imai wangkhalakpadagi District Disaster Management Authority Senapatina Public Advisory ama thoktuna miyambu mikumna homsengna leina ba khangankhre ising thumjileba mafam sengda gari thodana ba amasung ising thumjileba transformer natraga electric post ki manak nakna chattana basu District Disaster Management Authority Section Warol Pirakli Sairak Sida National Highway Number Ani ki Senapati amasung Mauget ki marakta matslai thopaga loinana tadubi ukhul lambi amadi maram pere lambi dasu singneng khairakpadagi miyam satok sin tawbada chaunu khudong sadaba mayoknari hairi Guwahati da kom ki medical students amada tamthina attack satharakibagi thawong condemn tawe haina phongdorakre haukiba tang taranithoi da Guwahati gi Khanapara da Manipur gi Moirang Manthak village tagi Joseph Sarto kauba indigenous co-medical students amabu miyoi kharana tamthina attack satharaki bagi thawong adu indigenous community singi mahul siliba Federation of Haumina akana mongda condemn tawe loinana thodok adu da channel singi mathakta akan action lokhat kadabani haina lob asina thadrokpa cherol amana hairi cherols na makhata na hairibana Manipur gi governor amasung chief secretary na lusinduna hiram asigi matang da miyang sangbaga loinana Assam state government amasung union ministry of Home Affairs ka khusamnaduna athuba matamda mathauta ba thabaksing paikhatnaba su taksile soktuna laikat nariba medical students sarto afaba facility khudimak su na leiba hospital amada khudakta transfer tawba yauna layeng bada sangba senpham khudimak mari lainaba authority singi maikei dagi puthokada bani hairi thodok adada senariba singi mathakta athubada FIR lodge tawduna ain gi oiba action sing lokhat kadabani Manipur gi wangmada leiriba Manipur gi indigenous maheroi singbo mapung phaba security pigadabani Manipur gi wangmada leiduna maheroi sing tamliba indigenous community miyoi sing asoi angam thoktana ba amasung asiguma tamthiba thawong sing tholakpa thingnaba gidama interstate dialogue sa thagadabani Assam police gi maikai dagi athubada thabak lokhatuna mara leiba miyoi khudimak phana bu taksile mari leinariba state government gi maikai dagi indigenous students amasung families singbu asoi angam yahaloi habagi thajabadu pigadabani tunggi asa leiriba medical maheroi amada khut tharakpa haibasi national unity amasung justice da akiba pibani haina lawi maramaduna masigi matangda mari lenaba singna Saba thabak sing lokhat kadabani hairi maraksida kom tribal organization belly gi maikai dagi Guwahati da kom medical students Joseph Sarto miyoi kharana attack tawrokiba thodo asiga mari lenana Manipur sarkar gi chief secretary da waka cherol ama pisin khre chief secretary da pisin ke ba waka cherol adu da hairibadi Joseph Sarto asi hauji Guwahati gi Khanapara da leiba Narimsta MBA tamlibani mahana medical institution asigi campus da miyoi kangbu amada asami khangde amasung ngang ngamde hairubagi da maphu jaibagi thawong adu satharam khibani hairi victim asi hauji ICU da laikanari hiramasigi matangda Manipur government na miyeng sangduna victim asibu athubada leba asigi khwaidagi phaba hospital amada ship tawba yangna sartobu layengbada changba senpham khudimak puthokpiyu thodo asiga mari leinana FIR lawbaga loinana masida senariba khudimak law ki matungena faduna cherak bibiyu state government na issue asi Assam government ka tanaduna Assam da leriba lamdam asigi citizen khudimak asoi angam yauduna ba honabiyu haibagi warol yauri Hayeng Tera Idol Club ki complex ta Liangmai kai thel phamgani haina sana jawbuna phongdorakle Liangmai Imphal Market Committee na senduna hayeng tang taraga tarukta Tera Idol Club ki campus ta Liangmai Mobile Market phamgani market ase ayu anganbadagi phamba hawrabasu ayuk pung tararom taba matamda mobile market ase hawdokpage inauguration function ma pangthokani haina committee ase ki convener nongthombam sana jawbuna club asida pangthokiba pawgi mipham amada phongdokre mahana makha tana haikibada Liangmai Mobile Market ase gi inauguration function pangthoklaba matong tongan mafam kiyada Liangmai Mobile Market ase koina satuna phamgani karam numit singda phamgadage haibadu function ase loraba matungda lepkani function ase hawdokpagi thoramda former CM and Birena chief guest MLA Keba amasung MLA Awangbau Ningmai anina guest of honor oigani haikhe Modi ki khongsat PM oina lakpa nate BJP manung sangtai naba lakpa ni haina ozoi na phongdokre sahi ani hena irang mayok na riba status da Prime Minister Modi lakani haibadu lamdam asida shanti amasung tangdu laitaba phibam poraklakani haina miyamna asa tawrambane adubu madugi ona tainabada Modi ki Manipur khongsat ase PM oina lakpa nate BJP manung ki sangtai naba lakpa ni haina former MLA ozoi na ase Congress paban da pangthokiba pawgi mi phama da phongdokre mahana makhata na haikibada karigum
Modina Prime Minister oina laklamba tarabadi lamdam asida lairiba opposition MLS sing CSO sing miyam gilusin singa wari sanaduna lamdam asida santi amasung tangdo laitaba phibam puraknaba wa khanaramgadabane adubu BJP manungi sangtainaba lakpana hairiba sing asi amata pangthokidabane PM na lakhibadu da Kuki singi oinadi makhoigi demand adu mayek sengna thamkhrabasu aikhoigi oinadi PM da BJP gi MLS na kari thamkhibagi haina phongdokhe Kuki zo singi marai ani lungba mayek senglakle NS2 hangdokpa leitre free movement tawbagi permission pidri haina KZ sina phongdorakhe thasigi mari da Kuki militant singi umbrella organization oidiba KNO Kuki National Organization UPF United People's Front ka suspension of operation gi anoba close singa loinana agreement sign tawraba matung amadi Kuki zo council KZ sigi lusingba singa Ministry of Home Affairs Government of India ge officials singa unaduna irang asina maram oiraga matang koida thenglorba National Highway number 2 Imphal Dimapur lambi hangdoktuna lambi asida sathokasin tawba yahale haina Press Information Bureau PIB amasung KZ sina press statement thokrabasu yanakibasing adugi tayonabada machin marai ani lungduna hanagum adumak sathaduna leire yamna ngaklibadi KNO UPF amasung Kuki zo community singilu singba singa MIC gi official singa wari chanaraba matung Kuki zo community singna National Highway number 2 Kangpopi district ta acharong sing thingba madi free moment sing tawhandana lakpa adugi khongpham handokna ba yanakre haina nakalani makna national amasung local media da phongdokpa laikre adubu mathangi numita haibadi thasigi mangada Kuki zo community singi tongan tongan ba organization amadi suda laitaba militant group singi akanba pressure dagi MSC ga yanakhiba National Highway number 2 hangdokpa gi amadi lambi asida free movement oihanbagi khongthang adugi tayonabada adungba warep laukhide haina phongdorakliba sina Kuki zo community singna Manipur state asida tawningbata tawba yarabra haibagi wahang sing praja miyamna hangnarakle thadorokpa notice amagi matungina maitai miyamda sengdok wahai piraduna KZ sina National Highway number 2 Imphal Dimapur lambi nauna hangdokhiba laite lambi asida free movement tawbagi permission pikhiba laite haina su phongdorakle KZ sigi notice adu da hojok phawda irang mayok nariba maitai amasung Kuki zo community anigi marakta yanaba natraga settlement porakhiba laitre aduga community ani sigi miyoi singna buffer zone haina thamliba mafam ase lanthokduna chathoksin tawkibasu laitre hairi notice asina makha taraduna hai irang asina maram oiraga maitai amasung Kuki zo community anigi marakta khaidiba buffer zone asi nakal animak na ngak na chanagadabani karigamba buffer zone thugaiduna kanglop anigi miyoi singna chathoksin tawba tarabadi madugi afaba phal oiroi amadi thawong aduna makha tana shanti amasung security da hena sathiba oirakani hairi Polytechnic ki mahiroi singna khongjang changsin khibagi makha taba update pijare Government Polytechnic College Imphal ki mahiroi singna college asigi awatpo oja sing athubada hapiyu haina demand tawraduna college asigi gate thingjinduna khongjang changsin khre khongjang adada saruk yakiba mahiroi amana phongdorakpada college asida apunba oja homful laigadabada sumna tangi oja kunmathoi khaktan takpi tambiduna laire oja gi awatpa kya laiba sina oja amana atopa subject singsu takpi tambibagi thabak tawbada mahiroi sing amade oja singda chawna khudongcha daba oihale college asida hojing maro ina physics chemistry mathematics amasung humanity gi oja masing watle national education policy gi matungana college asida Indian knowledge system gi anoba subject hapsilibasu takpi tambinaba oja laitri hiramasigi matangda college asigi hana lenamba mahiroi singna kumja 2008 gi nauna lenga ke mari lenaba authority da memorandum kya pisinduna awatpo oja sing hapsinaba taksinba laikre handakta su principal secretary unaduna mahiroi singi demand thabak oina pangthoknaba taksinbasu laikre adubo positive response amata piraktabasina maram oiraga khongjang asi sangsinbani hana phongdorakle Lupa crore 1.35 ki reward lauthokraba Maoist ahum hatkhre CRPF amasung Jharkhand police ki apunba team amana ngasayu Hazaribagh district taba kokthongba Maoist lusingba ahum hatpa ngamkhre lekhidraba Maoist lalhoba sing adu lupa crore 1.35 ki reward lauthokraba lalhobane police ki report matungina lekhidraba sing adu di lupa crore amagi reward lauthokraba Sahadev Soren lupa lakh 19 ki reward lauthokraba Raghunath Hembram amasung lupa lakh 10 gi reward lauthokraba Birsen Ganjuni CRPF ki 209 Saba Cobra Battalion na Jharkhand Police ka khusamnaraga Hazaribagh ke Gorhar area manung sarna leba quantity among the operations athabada nakalani khutthonarapadagi Maoist singba ahum laikhidabani hairi CRPF ki official singna phondokibagi matungena nga sinongalamdai pung 3 minute kunrom tabada security force na operation chathaba hokhibaga loinana
nakalani marta akan mongda khut thonaraki thodok aduda Maoist lusingba ahum hatpa ngamkhibaga loinana thodok thokpamdagi AK rifle ahum phangba ngamkhi hairi